Mamangai matam amagi chahi lising amaga samapan subna tarama thoigi August anigi ayukta France ki konung Paris ta thokhiba thodok amagi wari ni angan bayu oibana mafam asida leiriba mi khuding mak magi silam sintha pangthok nabagi damakta masa gi thabak chatna nabana maram oiraga numittumaksu mahu sagum lambi chille office sanaba thabak chatnaba matamne marak asida Louvre museum dagi mi ahum khak tholakhe Makoi ahumna numit asigi ahing adumak museum madugi manungda laikhibane aduga makoina thorakliba matam masida Louvre museum dagi maru oiba property ama athaba phi amana yomsinduna puduna tholakkhibane yamna thuna yangna mioi ahum aduna manak nakpa railway station namada chatlaga ayuk adumaki pung 9:09 gi train tongduna chatkhibane makoina Hurankhiba pot asi prithibhi pumbagi manungda yekhiba lai singi manungda khwaidagi maming leiraba lai oina launariba painting amani Hausikki matamgi paisa ki value da painting asimaki mamal asi 1 billion muk oigani haiduna panari kari yawbugi painting asi aduki matik tang libano kari na yek livelino kari karamba technique sizinaduna yekhibano kari magul leibagi asuk yam tang libano amasung painting asi asuk yam magul leina launaribano haibadu miyamda thamjare 1503 sahida Italian artist Leonardo da Vinci na yekpa haukhibani Mona Lisa Leonardo la yekpa khagnatana mahak engineer sune scientist sune murti saba sune architect amasung theorist sune tongal ba gul kayana yomlaba laipok ni Leonardo da Vinci painting cartography astronomy anatomy botany hydrology geology optics amasung paleontology na singba subject singi losing pumba mangol dalai mahak ki matang da nainabada loiba khamba naira roidaba wari Mahakna yeklamba lai singi manungda prithibhi pumbagi miyamna khangnaba painting ni Mona Lisa gi ayekpa laisu painting asida tariba saktam asi kanagi masakno haibasi miyamna khangning libani matang asidani Italian artist Giorgio Vasari kauba nupa amana 1550 da Leonardo da Vinci gi autobiography ama iba matamda Leonardo da Vinci na yekhiba lai asida yauriba nupi asi Liza Gherardini kauba Florence da leiba muga phila lonba nupa Francesco del Giocondo kauba nupa amagi loina bini haiduna phongdokhi autobiography asigi matung inna Francesco na mahaki nupi gi damakta ayekpa lai asi Leonardo da Vinci da yekhan khibani haiduna thajari Maram asidagi ayekpa lai asigi maming ani thorakhi ahanbada miyamna khangnariba Mona Lisa gi maming asimak Madonna Lisa haibadagi lakpani Italy marolda Madame haibasi Madonna hainai Madonna Lisa haibagi arthur oina Madame Lisa haibani Madonna gi samjan wahaida Mona Lisa hainai Mona gi double N asi N ama lauthok English ki wahaida internationally oina khangnabada Mona M-O-N-A Lisa L-I-S-A haiduna khangnai Mona Lisa gi wahan thokta Madame Lisa natraga Lady Lisa haiduna khangnari anisubada Mona Lisa gi atopa maming amana La Giocondo ni maming asengba oina Liza Gherardini dagi mahaki luhongnaba matung mahaki mapuroibagi maming lauraga Liza Giocondo haiduna maming onki masidani yamna maru oiba matang lakliba simakso Italy da Giocondo haiba wahai asigi wahan thok ase thamoidagi momon minok tamduna leiba mi haraugan ba mioi singbu khangnai English ki wahai dasu sab manabu oina jokun haibadune adumna ngasi maksu Mona Lisa gi ayekpa laina prithibhi phawna khangnaribagi maram asimaksu mahaki nokphet tawba saktam asimaknani France da Giocondo haiba wahai asi jena hoduna phongdoi ekpa lai asina Louvre museum da thamba matamda France ki marolda La Joconde haiduna iba thengnabigani 1550 da asigumba wari asi thoklaklaba matung adudasu matamdugi misam miyamna Vasari na iba Leonardo da Vinci gi autobiography da yauriba Mona Lisa gi wari adubu thajakhidi adugi ona tainabada matamdugi misam miyamna Mona Lisa gi saktam ase atopa nupi amagi saktam ni haiduna khanki aduga khara manasu Leonardo da Vinci gi apokpi mamagi saktam ni haiduna khanki amuka sumioi kharana Italian aristocracy gi queen amagi saktam ni haiduna su hainaki khwaidagi mawong tariba theory amana Leonardo da Vinci na yekliba Mona Lisa gi ayekpa saktam ase atopa nupi amagi saktam natte ayekpa lai asimak Leonardo da Vinci masamakna nupi gi mapokta poklam magadi karama masak mangani haibadugi ayekpa saktam ni haiduna phongdoe
Theory asimak 1987 da artist Lilian Kauba nupi amana digital tools sizinaduna Leonardo da Vinci amasung Mona Lisa gi photo gi manabasing taktuna iba article amada phongdokhibane. Adubu ayek palai asimakta da nainakhiba tongal ba research study singi matung inna Mona Lisa gi ayek pasakta mase Liza Giocondo ni haibasi sungsoi shoidre haibaya. Florence da labor professor Joseph Valentina chahi kunmanga chupna research tauduna 2004 da puthokpa research result amadagi Mona Lisa gi ayek pasakta mase La Giocondo ni haibase evidence puthoklaki. Da Vinci gi imung manunga Muga lalon banupa Florence del Giocondo ga mari phaba marumapang oirami haibase evidence puthoraki. Aduga loina na Liza gi luhongbagi matamsu March manga 1495 da register tawrami haiduna puthoklaki. Matam maduda Liza gi sahi 13 subuta ngaire. Aduga mahaki luhongliba nupa Francesco na chaurakna masagi sahi 13 muk suruba nupa oike. Matam adugi Leonardo gi mapabunga Mona Lisa gi nupa Francesco ga yam munna khangnaba tinaba tatana loinaba chatminnaba mini haibasi puthoklaki. Florence ki professor asina thijinbada phangkiba result adugi matung inna ayek palai asimak Liza gi mapuroiba Francesco na yekhankhiba nate. Leonardo da Vinci gi mapabungna Leonardo da Liza gi ayek pasaktam ase yekhankibani haibasin. Ayek pasaktam ase yekhiba matamda Mona Lisa gi masagi sahi kunmari sure haibasisu Florence ki professor Valentina phongdokhi. Ayek palai ase yekhiba gi maram ani puthoklaki. Ahanbada 1503 da Francesco amasung Liza na makhoi ani gi yum leikhi. Adugi khudol pot pina bagidamakta La Giocondo gi ayek pasaktam ase Leonardo gi mapabungna yekhankhibani. Ani suba maramna December 1502 da Liza amasung Francesco gi ani suba macha Andrea phangjakhi. Ani suba maram ase oithokpa yabagi chance wange. Maramdi 1502 chahi asigi chahi ahumgi mamang haibadi 1499 da La Giocondo gi ahanba pokchaba machanupi kainakhi. Mona Lisa gi ayek palai asida naksinna yengbada makok amasung masam kuppa oina apaba phi amagi mami tai. Masimak matamdugi imung manunggi mi laikhidaba matamda kupnaba phi ni haibasi thajanai. Marak asida wahang amasu laklei Leonardo da Vinci su Italian ne. Aduga Liza Gherardini su Italian ne. Aduga huzik Leonardo da Vinci na yeklamba Liza Gherardini gi ayek pasaktam ase France la leiribagi maram ase karino haibasine. Samamnabasi koknabagidamagta wari makata na tabiyo. 1516 sahida matam adugi France ki ningtho Francis I na Leonardo da Vinci da France da lairanaba paukalakhibane. Maram asidagi da Vinci Italy thadoktuna France da laikhibane. Mahakna Italy thadoktuna France da lakpa matamda Mona Lisa gi ayek pasaktam madusu puduna lakhe. Adubu wari asimak historical record ta mayek lana lairamde. Adubu ayek palai asimak loisindriba oibana Leonardo da Vinci na mahakna yekpa haujin khraba lai asibu puduna lakhibani haibasi thajari. Lai asibu yekpa horaba matung chahi 15 phawbadasu mahakna painting asi yekpa loisindana pukning changna yektuna phajanaba semdok semjin kaya ama tawduna laikhibani. Adubu ikhang khanghaudana 1519 chahigi 2nd May da Leonardo da Vinci France ki ningthaugi konungda leina mahak taibang pal thadokkhirame. Aduga matam adugi France ki ningthauna Leonardo da Vinci na yeklamba lai asibu mahakki Royal Collection oina thamkhibani haiduna thajanare. Matam adudagi chahi chamaga yankhai muk leiraba matungda 1797 da France da French Revolution thokle. Matam aduda France ki ningthau konung adudagi painting asi loktoktuna Louvre Museum da thamki. Maram asimakta dagini Mona Lisa gi ek pasaktam ase 1911 da Louvre Museum dagi huran bagi maram asiso. Huran liba sigi mastermind oiriba nupa ase Vincenzo Perugiani. Adugu mahakna Mona Lisa gi ek pasaktam ase Louvre Museum dagi huran ba matamda mahakki mamanaba Vincenzo Lancelotti amasung Micheli Lancelotti suyawe. Vincenzo Italy machane painting ase France ki oipham thokte Italy gi oigadabani haibase mahakna khanki. Adumakna ayek palai ase Louvre Museum dagi huranlaba matung Italy da pukhibani. Ayek palai ase museum dagi huranlaba matung da Vincenzo sep oina leiba ngamkhide haibaya. Painting asimak yamna special oiribgi maram ase khwaidagi ahanbada Mona Lisa yek iba medium ase seda phida canvas da natte. Matamdugi Italian lai yek pasingna khwaidagi popular oina sizinaba poplar kauba u amada yek palai ne.
ꯑꯅꯤꯁꯨꯕꯗ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏ ꯅꯠꯇꯦ ꯑꯋꯥꯡꯕꯗ 77 ꯁꯦꯟꯇꯤꯃꯤꯇꯔ ꯑꯗꯨꯒ ꯑꯄꯥꯛꯄꯗ 53 ꯁꯦꯟꯇꯤꯃꯤꯇꯔ ꯄꯥꯛꯄ ꯂꯥꯏꯅꯤ ꯏꯇꯥꯂꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯂꯥꯏ ꯑꯣꯏꯈꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯃꯆꯨ ꯑꯣꯏꯅ ꯌꯦꯂꯣ ꯑꯃꯁꯨꯡ ꯕ꯭ꯔꯥꯎꯟ ꯌꯥꯝꯅ ꯌꯥꯎꯕ ꯄꯦꯟꯇꯤꯡꯅꯤ ꯌꯦꯡꯕꯗ ꯏꯃꯛ ꯃꯛꯁꯤꯟꯕ ꯄꯦꯟꯇꯤꯡꯅꯤ ꯄ꯭ꯔꯣꯐꯦꯁꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯗ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯃꯛ ꯀ꯭ꯂꯣꯔꯦꯁꯇꯦꯔꯣꯜ ꯄꯦꯁꯦꯟ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯃꯛ ꯃꯛꯁꯤꯟꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯅꯤ ꯊꯣꯛꯅ ꯈꯟꯅꯕ ꯌꯥꯏ ꯑꯍꯥꯟꯕꯗ ꯄꯦꯟꯇꯤꯡ ꯑꯁꯤ ꯎꯄꯥꯛꯇ ꯌꯦꯛꯄ ꯑꯣꯏꯕꯅ ꯃꯇꯝꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯑꯃꯁꯨꯡ ꯃꯣꯏꯆꯔ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯚꯥꯔꯅꯤꯁ ꯂꯦꯌꯔ ꯑꯃ ꯇꯩꯕ ꯃꯔꯝꯅ ꯈꯔ ꯃꯛꯅ ꯎꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯔꯝ ꯑꯃꯅ ꯀꯨꯏꯅ ꯊꯝꯂꯛꯄ ꯃꯔꯝꯅ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯀꯂꯔꯗ ꯈꯔ ꯃꯛꯊꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯄꯥꯅꯔꯤ ꯗꯥ ꯚꯤꯟꯁꯤꯅ ꯄꯦꯟꯇꯤꯡ ꯑꯁꯤ ꯌꯦꯛꯄꯗ ꯁ꯭ꯐꯨꯃꯥꯇꯣ ꯀꯧꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯏꯕ ꯄꯦꯟꯇꯤꯡ ꯁ꯭ꯇꯥꯏꯜ ꯁꯤꯖꯤꯟꯅꯈꯤ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯌꯦꯡꯂꯨꯕꯗ ꯂꯦꯟꯗꯁ꯭ꯀꯦꯞ ꯑꯃ ꯎꯔꯤꯕ ꯑꯁꯤꯃꯛ ꯏꯇꯥꯂꯤꯒꯤ ꯑꯥꯔꯅꯣ ꯚꯦꯂꯤꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯁꯤga ꯃꯣꯅꯥꯂꯤꯁꯥ ꯑꯅꯤꯒꯤ ꯕꯥꯎꯟꯗꯔꯤꯁ ꯅꯠꯇ꯭ꯔꯒ ꯑꯥꯎꯠꯂꯥꯏꯟꯗ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯂꯩꯇꯦ ꯃꯐꯝ ꯈꯔꯗ ꯃꯣꯅꯥꯂꯤꯁꯥꯒꯤ ꯃꯁꯝ ꯑꯁꯤ ꯂꯦꯟꯗꯁ꯭ꯀꯦꯞ ꯑꯗꯨꯃꯛꯇꯗ ꯇꯤꯟꯈꯤ ꯑꯥꯎꯠꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯕ꯭ꯂꯔ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯀꯂꯔ ꯕ꯭ꯂꯦꯟꯗꯤꯡ ꯇꯧꯕ ꯑꯁꯤ ꯁ꯭ꯐꯨꯃꯥꯇꯣ ꯀꯧꯕ ꯇꯦꯛꯅꯤꯛ ꯑꯁꯤꯒꯤ ꯃꯊꯧꯅꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯅꯛꯅ ꯌꯦꯡꯁꯤꯜꯂꯤꯕ ꯃꯈꯩ ꯃꯣꯅꯥꯂꯤꯁꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯣꯅꯥꯂꯤꯁꯥꯒꯤ ꯃꯤꯠꯐꯝꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯜꯍꯜꯂꯤ ꯄꯦꯟꯇꯤꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯄꯥꯔꯠ ꯑꯃꯗ ꯍꯦꯛꯇ ꯌꯦꯡꯂꯨꯕꯗ ꯍꯥꯏꯕꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯅꯠꯇ꯭ꯔꯒ ꯃꯣꯅꯥꯂꯤꯁꯥꯒꯤ ꯂꯥꯏꯕꯛ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯣꯛꯐꯦꯠ ꯇꯧꯕꯒꯤ ꯏꯐꯦꯛ ꯑꯁꯤꯃꯛ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯂꯤꯖꯥꯗ ꯍꯥꯏꯔꯞ ꯌꯦꯡꯕ ꯃꯇꯝꯗ ꯂꯤꯖꯥꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯁꯛꯇꯝ ꯑꯁꯤꯁꯨ ꯎꯕ ꯐꯪꯏ ꯑꯗꯨꯒ ꯂꯤꯖꯥꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯗꯥ ꯚꯤꯟꯁꯤꯅ ꯂꯥꯏ ꯑꯁꯤ ꯌꯦꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯇꯝ ꯆꯪꯈꯤꯕꯁꯨ ꯍꯥꯏꯔꯤꯕ ꯏꯐꯦꯛ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯔꯤꯁꯔꯆ ꯀꯌꯥ ꯇꯧꯈꯤꯕꯅꯅꯤ ꯃꯍꯥꯛꯅ ꯐ꯭ꯂꯣꯔꯦꯟꯁꯀꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯍꯤꯡ ꯀꯌꯥ ꯂꯦꯛꯈꯤ ꯑꯗꯨꯒ ꯑꯁꯤꯕꯁꯤꯡꯒꯤ ꯃꯃꯥꯏꯒꯤ ꯁ꯭ꯀꯤꯟ ꯂꯧꯊꯣꯛꯂꯒ ꯃꯁꯜ ꯑꯃꯁꯨꯡ ꯅꯔꯚꯁꯀꯤ ꯃꯇꯥꯡꯗ ꯀꯝꯗꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤꯕꯅꯣ ꯅꯔꯚꯁ ꯑꯃꯁꯨꯡ ꯃꯁꯜ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗු ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯅꯩꯅꯈꯤ The muscles which move the lips are more numerous in man than in any other animals. Asumna Da Vinci mahaki lairikta iramba thengnari. Mahakna miyoibagi simbalgi masal asi akup masing yamba oibana dissect tawbada yamna aruba oiki. Mahaki experiment asigi manungda Da Vinci na sagolgi mamai bu su nainaki. Miyoibagi expression ga sagolgi expression ga khetnaba yenki. Mahaki lairikta asumna irame. Notice whether the muscle that rises the nostrils of the horse is the same as that which lies here in man. Mona Lisa gi nokphet tawba saktam asi yeknaba hotnabada mahakna aduki matik thijinba asina su loidri. Mahakna optics su nainaki. Mahakna khangkhibada mangalna mitta changbada single line da changde amasung mangal aduna retina tamna changkhraga retina gi mayai da leiriba fovea na khwaidagi akupa uhanbada mateng pange haibase mahakna nainabada khangki. Aduga phobia nataba atopa leheruiba retina gi saruk sing aduna shadows amasung black and white ki mami sing pick up toy asigumba mayam asi thijilladuna Leonardo da Vinci na Mona Lisa bu peripheral vision dagi yenglabasu Mona Lisa gi nokphet toba asi uduna leigani kudamoina ka amagi manungda Mona Lisa gi ayekpa saktam asi thamba matamda mangonda ayengba mi singi mitna direct oina yengsiludana atopa lai amada yengba natragana atopa side singda yengbada Mona Lisa gi saktam asi gi nokphet toba mong asi mitta uhonba ngambagi sakti ayekpa lai asi da yauri masi pumbagi losing asi Da Vinci na optics nainabada khangladuna technique adu thadaduna yekhiba lai oibanani phare Mona Lisa gi painting Louvre museum dagi Hurankhiba gi wari paring da laklabada Vincenzo Perugiana lusingduna painting asimak Hurankhiba ni haibadu khangkhre Huran basida lusingliba Italy macha Vincenzo Perugia asi Louvre museum da thabak tobanu pani Nongma ama Louvre museum gi kachil amada lotuna mahakna museum aduda ahing adumak lekhi aduga Mona Lisa gi ekpa saktam adu lauthoklaga huranlaba matung numit adugi ayukta museum adudagi thorakhibane mahakna khankhibada Leonardo da Vinci Italy machane maramaduna mahakna yekhiba Mona Lisa gi painting ase Italy gi museum da leigadabani haibase mahakna tasengna ningjaki asumna Mona Lisa gi ayekpa saktam mangkhibagi warina news headlines oina prithvi gi mafam khudingmakta sinna sandokhi detectives kaya amana painting Hurankhiba asigi maramda thigatkhi adubu detective mayam asina miyoi amatabu phaba ngamkhidi chahi ani chupna Perugiana painting asi mahakki mayumda lotuna thamki kuina thamlaklabana painting asi kari tawdoribano haibase mahakki wakhanna khanba horakhi adubu prithvi da leiriba mikpum khudingmakna mangkhiba painting asigi maramda khangningba horakhibani
Kaina thangda Perugiana, painting asi Kaitel Yolage Kanduna, Nongma, Florence Leva, art dealer Oiba, Giovanni Pogi Kaubanupa Amadai, Yonaba Hotnaraduna, painting adu Puduna Lai. Giovanni Pogi na Chingnaba Pauraduna, painting adu Yangbada, painting adu Manning the Nam Libes Damda, painting asimak France ki Louvre Museum the Hurankhiba Prithibi Pummana, Mamal Yam na Lona Riva, detectives kaya amana, Kupna Tigaliba Mona Lisa gi Ayek Pasaktam Adumagni Haivasi, Kanki. Maramasidagi Ayek Palai Asibu, Huranduna Pukiba, Vincenzobu, Law Enforcement na Faraga Jailda, Tataruk Tamki. Aduga Ayek Palai adu 4th January 1914 da Amuka, France ki Louvre Museum de Puraktu na Tamki. Matam adudagi painting asi yamna section na thamki hojiksu painting asimak bulletproof glass na khajinduna yamna section na climate control amagi makhada humidity 50% plus minus 10% temperature 18 degrees Celsius tagina 21 degrees Celsius phawbagi changda thamduna yamna kupna section na painting asigi saktam kaidanaba hotnaduna museum asimakta da thamli Mona Lisa ki ek pasaktam asi Vincenzo na hurandringai mamangda magul ka hena leiramde haiba adubu Vincenzo na Leonardo da Vinci na yeklamba Mona Lisa si France ki Louvre Museum dagi huran laga Italy da chahi ani lotu na thamlubadagi Mona Lisa painting asigi magul henkalakkhibani haibasi taseng mani adumaknabu Prithibi pumbagi oina khwaidagi maming chatlaba painting amasu oikhibani Wari asibu loiba phawba tabiba miyam punamakpo exploring Manipur na ikok nonna thagat pa phongdok sare amadi khurumjari wahang amatang hangjage Mona Lisa gi asengma maming kari kaubage aduga Mona Lisa gi mapuroibagi maming na kari kaubage comment section da sungsoi soidana miyam na ibiramu amuka hanna thagat chari